Lakhipuronline puthok-saba January gi tang 13 Laibak pokpa numit ki Khomjinba Pao tabirasi. Ahanbada maroiba Pao Chahi ani lepluraba matungda Silchar Gandhi Mela gi thorom ngarang hodokre. Rag Tarang Mandal Imphal na charang na bahay na mingthonba theater play ama maipak na utkre. ZEO Jiribam na sinduna district level gi nongmagi oiba Ma Beti Sammelan pangthokre. Amasung All Jiribam Sports Association na sinduna KC Malik Memorial Invitation Football Tournament hokre. Haujik mapung oiba pau tabirasi. Tampak asigi maming leiraba Gandhi Mela amadi exhibition gi thoram Silchar gi Government Boys and Nursing Higher Secondary School gi sanabungda ngarang January gi tang 13 da hodokre. Covid laichen na maram oraga chahi ani lepluraba matung Humbutarama Thoisuba Gandhi Mela gi thoram haunami matung ina ngarang Chief Guest oina saruk jakiba Kasar Jila gi District Development Commissioner DDC Rajiv Roy yauna Assistant Commissioner Laisram Junalina chingba atei masak naiba miyo kaya galoinana thoromasi hodokre. Gandhiji gi mitamda Laishu Mairana chingba katuna hodokiba thoromaduda Silchar Municipality Board ki Executive Officer Asutosh Deka amadi atei miyo kayana Rashtra Neta Mahatma Gandhi ki maramda wangangki. Mela asi hodokpagi thorom pangthokrabasu mapung oiba stall singi sem sabagi thabak kanna chathari. Kasar Singirbon High School ki sanabungda chathariba Anisuba Dr. Rajdev Roy MP Rural and Urban Knockout Football Tournament ki ngarang humni chanbagi sanakiba match da UBFC Markulina MKC Maskalbu Panjal manga anita maithian kre. Tournament asigi ngasigi match da Chiru FC Chiru Punji amadi Boys Club Mirpur sanaragani. Rag Tarang Mandal Imphal na sinduna January gi tang 18 da Ministry of Culture Government of India gi Cultural Function and Production Grant Scheme gi meeting makhada Rag Tarang Mandal na charang na bahay na mingthonba theater play ama Jawaharlal Nehru Manipur Dance Academy Imphal gi auditorium da maipak na utkre. Play asigi nungi oiba warol Rag Tarang Mandal gi director H Sitananda Sarmana sugaina miyam da thambiki. Jawaharlal Nehru Manipur Dance Academy ki director Pukrambam Bilasna athoiba lengbirakpa Critics Forum Manipur ki president Dr. Lamabam Gojentrona preside tauki. Art and Culture Department ki deputy director Gurumayum Dharmadas Sarmana akhanaba lengbirakpa oiki. Pukrambam Bilasna art form sing drama amadi sei jagoi ki mathakta atei state asigi art amasung culture form kudingmak yokhatnanabagi apama phongtokhi. Art form sing asida tengbang binaba lenga ki meeting su singsinki. Ing tapa khunai amagi damak art and culture gi thodang su yamna chawi haiki. Thoromasida Guru TH Sudhir, Guru Upen, critic Dr. Rajkumar Gunachandra, Memo Laisram amadi atai nat sankirtan gi thawai yawba Guru Singh, theater artist Singh amasung Lilaroi kayana thoromasida saruyaki. Journal Education Office Jiribam na sinduna district level gi nongmagi oiba Ma Beti Sammelan gi thoromama ZEO office ta ngarang pangthokre. Thoromaduda TH Amura Sichanu ZEO Muhammad Hafizuddin Khan supervisor K Kasiram Singh AI of Schools Jiribam amadi H Ronibala Devi special teacher sarugyaki. Maruaina class 8 fawbagi mahiroi nupi macha amadi makhoi gi mama sing yauna mahiroi nupi macha sing gi matangda khananena kibagi thorom aduda punna school tara marigi mahiroi nupi macha amadi makhoi gi mama sing su saru yakhi. Angam se sembi gi haiba matamda mama gi thawda gi asukul matik yawi adana masa se aina asmai na se magri hena na mama na phokro kana taba ai gi san pa se sine na phani gi haiba na taba san pa su san pisu sa kana na se magadi laiba se afaba ho de ni adugi matakta amukka jena nupisna amukka jena haran lu na lo hai tare ko masan san pise isan pise pisak pikna ukhala agala ko matamda sembi ragala ko se mafi moron set padagi sa padagi thappadagi roi senara twini dana ko aduna
इजा नुपीसे अइना नुपीने थोक हुंदोगा चटपीदबा अखोइगे पृथ्वीगी फावरबा मेमोरियाना हाइबी इमा अफबा अमतंग पीबियु अइ पृथ्वी जोय तौगेना हाइबी Imam belum tahu hai je, bukan hai be in begitu katanya. Kok, semua yang sekarang nak jadi as a part of life. Kok, kita student orang kan, para bisnes tanglang pa, medan tanglang pa, sada tanglang betul tentang orang raga, orang tahu orang jualan, orang tahu dan orang ada cara kursiar orang ni, si nas student kursi, orang bayar all round development. Apa ini kamu kadui ni apa? All Jiribam Sports Association na sinduna Jiribam Higher Secondary School gi sanabungda kunmapan suba KC Malik Memorial Invitation Football Tournament Jiribam gi JDO Thaudam Amura Sichanuna Chief Guest oiduna ngarang hodokre. Tournament asida kasar gi team yauna punna team 18 na saruk yare. Hodokpagi thoramda All Jiribam Sports Association gi President M Prajakanta Singh, L Ranjit Kumar Singh, President Jiribam Olympic Association amadi Donor Priti Rani Malik mathangsina President amadi Guest of Honor oina saruk yakhi ngarang haudokpagi match ta UPC Uchatholna LHYC bu Panjal Taramathoi ani damaithian ki KS Nil Komal Joel Balte Gerson amadi Ajes Haiderna Center Referee Assistant Referee Singh amasung Fourth Referee gi thodang pukhi ngasi Sunrise Club amadi Yong Sinlung Club sanaragani Jiribam District Cricket Association na sinduna chathariba Trahomdai suba Late L Rohini Kumar Singh Memorial Cricket League 2023 gi ngarang sanakiba match ta BCCA Kuakhalna SKC Samupunbi bu run humpumatoi da maithian kre match aduda Guakhal gi sanaroi Pramod Singh bu man of the match kanki match adu Pradeep Kumar amadi TH Prem Kumar Singh na umpire gi thodang pukhi tournament asigi ngasigi match ta JDCA amadi BYDA team ani na sanaragani Nungairaba paujel Anoba chahina lakpaga iroinana Ingudam Shopping Complex Konjing Lekaina Adom gidamak yamnamak tomthin oiraba potlam kaya puduna lakchari Yumda changdaba yadraba potlam kaya gift item kaya loinana fancy item sing angangi sananaba potlam sing amadi adom hek ubada pamgadaba smart gadget kaya ma ahongba mamalda phanganjaragani nauna dukan hangba singidamak wholesale gi mamalda pinanabagi kudong sabasu thamjari ngasimak lengsin biragu Ingudam Shopping Complex Konjing Lekai Kasara Sam WhatsApp number 94351761126 natraga 7896171841 number asida pau phone biragu Aroibada maruiba pau amukhanna Chahi ani lepluruba matungda Silchar Gandhimela gi thorum ngarang hodokre Rag Tarang Mandal Imphal na charang na bahay na mingthonba theater play ama maipak na utkre JEO Jiribam na sinduna district level gi nongmagi oipa Ma Beti Sammelan pangthokre amasung All Jiribam Sports Association na sinduna KC Malik Memorial Invitation Football Tournament hokre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare